bro. Say hi. I'm going live on my YouTube channel. Hi. And these are the guys from Dimapur, right? Yes. And here is my colleague, and my serial number is 111, and he is 112, and he is 113. He is now just casting his net. In the front. Helicopter, Mapachi. Ngasi pangthoi je koi gi Dimaraja angling competition haitar. NSAC Fort NSAC angling competition, Angler Association of Nagaland, AAN Angler Association of Nagaland sinba. Sai camera ko le khoi ko chop se to khoi ko chop se khoi gi sidai da moina kaino smaina wachet ki kaino sa re phok ha re sang na ki ji ron de sona kan le re de son mamang da le re kan to ko khoi chop pai ta son sa to mi le re son oppositor smaina loina ne ki je maning da puki ma tem le to pat ki ta ta no khoi chop pam ne na smain sa ban Songtham Suresh Kyam Pharage Fava Hogdri Fava Hogdri hai tai ne mayam hoji pung 3 makhai dei hogane mayam koi thana da ngai ai ju koi thagre aduga aina video je heng oina fa na sema kan dai da kaino tawgen tawne ado sum ngasi ju live sidai da network fana phangam ne na live toroga mayam da ju kara kaino tawni wai tai khanganing bai tai gaisin kam hello bro. First price kya no bro? First price 75k. Second will be 50k and third 25 and a lot of consolation prize up to 53. Duga Salam Kumar Singh mayam faro party tok se ala soidram ne mamang du party tok je na haidu oraga kem farak ta nei kai ai oina mamang da party tok je ko se na haidu oraga ko nga fa de ju tok we hala ga party gi di khoi ma tang lo mane khoi ma ka tane good luck bro Gaishin thank you Indrajit Kuman khoi ma tang lo mane Indrajit bro akoi gi Salam Kumar Singh je akoi gi bro je nga fa da bra hala ga party im to we ai maka do im phang ge da ko maka phang ke ko ai gi chair ga pui ba chair pu da ju moi wache sidan pham ya re kyan ta na surum lang ba da hai ta ne maka do im pham ma ge ai camera se le re adu phone ga lithar di tak long ta ga di te adune si to je ma phom ja pe yong ko sorok ma sum mak mak to ul ke ba ai la pe jong nga pha ba ngai nei ju ado khoi di thak chen gare ado nga phar tra ju video je ma ngai interaction to no ngai to ne ado ngarang je live to ko am ne to journey da di am na network se am na fluctuate to ba khoi gi kai hai ta re na sai da khoi gi mau yok chalak pa mau go yok pa di Nagaland Kohima dai do no khar singi lambi ni na mak ne wang mang ba jaga me oi ai gi Jio ga Vodafone ne pai ja ni mak net pack loi ha pe de ado Vodafone di am ti adre Airtel gu mo in pai ne mathang de kan wa ga do adagi ai je me am udri ba khang de ne mami shadow am ta bro oh ta de ai aduga Gaisin le re dagi Indrajit le Tensubam David mitai ai maruf ne Tensubam David si de ai childhood friend ne bhai farke ngai am faro hai mana farke Salam Kumar Singh ha noksele dagi Tafsir Rahman kari lam dano Dimapur Dimaraja
ꯑꯩꯗꯤ ꯃꯐꯝꯁꯦ ꯎꯠꯂꯛꯀꯦꯀꯣ ꯂꯥꯏꯚꯅꯤꯅ ꯍꯌꯦꯡ ꯂꯣꯏꯔꯀꯥꯟꯗꯕꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯎꯅꯤꯀꯣ ꯑꯗꯣ ꯂꯥꯏꯚꯅꯤꯅ ꯃꯃꯥꯡꯗ ꯑꯩꯅ ꯎꯠꯈꯤꯕꯗꯣ ꯎꯔꯝꯃꯔꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯑꯗꯣ ꯑꯩꯅ ꯈꯣꯏ ꯆꯣꯞꯄꯤꯁꯦ ꯁꯤꯒꯤ ꯐꯣꯛ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯃꯌꯥꯝ ꯐꯝꯃꯤꯁꯤꯅ ꯐꯣꯛ ꯍꯥꯏꯔꯦ ꯃꯌꯥꯝ ꯐꯝꯃꯦ ꯑꯩ ꯅꯥꯀꯟꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯉꯥꯛꯇꯅꯦ ꯑꯩꯒ ꯊꯪꯅꯔꯤꯁꯤꯡꯁꯦ ꯗꯤꯃꯥꯄꯨꯔꯗꯩꯅ ꯃꯦꯟ ꯑꯣꯏꯔꯦ ꯑꯗꯩ ꯄꯨꯈ꯭ꯔꯤꯁꯦ ꯆꯥꯎꯋꯦ ꯄꯨꯔꯥ ꯂꯦꯛꯅꯦ ꯑꯗꯨꯒ ꯌꯦꯠꯇꯨꯗ ꯁꯨꯃꯥꯏꯅ ꯐꯣꯛ ꯍꯥꯏꯔꯒ ꯐꯣꯛ ꯍꯥꯏꯔ ꯃꯤꯗ ꯑꯃ ꯂꯩꯔꯦ ꯐꯣꯟ ꯇꯧꯔꯦ ꯋꯥꯟ ꯇꯥꯔꯦꯒꯤ ꯑꯩꯒꯤꯁꯦ ꯃꯅꯤꯡ ꯑꯣꯟꯕ ꯃꯥꯜꯂꯦ ꯑꯋꯥꯡ ꯃꯅꯤꯡ ꯃꯥꯜꯂꯦ ꯅꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯄꯔꯦꯡꯗꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯒꯤ ꯄꯔꯦꯡꯗꯨꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯁꯣꯟ ꯅꯥꯀꯟ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯗ꯭ꯔꯥ ꯃꯃꯥꯡ ꯃꯅꯤꯡ ꯍꯣꯏ 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 ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯔꯦꯡ ꯑꯣꯏꯔꯣ 60 ꯑꯣꯏꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯏꯔꯛꯀꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯑꯦ ꯐꯔꯦ ꯐꯔꯣ ꯌꯥꯝ ꯐꯔꯣ ꯈꯪꯗꯦ ꯃꯣꯏꯅ ꯑꯗꯒꯤ ꯑꯣꯖꯦꯟ ꯐꯥꯗꯕ ꯍꯧꯔꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯦꯟ ꯈꯨꯃꯟ ꯑꯗꯒꯤ ꯒꯥꯏꯁꯦꯟꯁꯤ ꯏꯟ ꯗ ꯌꯣꯔ ꯐꯤꯁꯤꯡ ꯐꯨꯗ ꯑꯩꯒꯤ ꯐꯤꯁꯤꯡ ꯐꯨꯗꯁꯦ ꯃꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯄꯣꯔꯛꯑꯦꯀꯣ ꯒꯥꯏꯁꯦꯟ ꯑꯩ ꯎꯠꯂꯛꯀꯦ ꯑꯩꯒꯤ ꯈꯣꯏ ꯃꯆꯤꯟꯖꯥꯛꯇꯣ ꯑꯩ ꯎꯠꯊꯔꯛꯀꯦ ꯍꯧꯖꯤꯛ ꯃꯊꯪ ꯑꯩꯒꯤ ꯈꯣꯏ ꯃꯆꯤꯟꯖꯥꯛꯇꯣ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛ ꯅꯦꯠ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯆꯣꯞꯄ ꯂꯥꯛꯃꯤꯟꯅꯕ ꯀꯥꯡꯕꯨ ꯐꯣꯟ ꯇꯧꯔꯛꯄ ꯑꯩ ꯏꯌꯥꯝꯕ ꯑꯃꯁꯨ ꯂꯩꯔꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯦ ꯂꯥꯏꯚ ꯇꯧꯔꯤꯌꯦ ꯑꯩ ꯏꯌꯥꯝꯕꯁꯦ ꯍꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯏꯌꯥꯝꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯏꯉꯣ ꯀꯥꯏꯗ ꯐꯪꯒꯦ ꯏꯉꯣ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 60ꯒ 6 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯃꯥ 68 ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯏꯈꯥ ꯉꯥꯟꯕ ꯕ꯭ꯔꯣ ꯂꯚ ꯌꯨ ꯁꯤꯡꯍꯥ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯑꯗꯒꯤ ꯑꯣꯖꯦꯟ ꯈꯨꯃꯟ ꯀꯩ ꯂꯝꯗꯅꯣ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯑꯇꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯒꯤꯁꯦ ꯃꯣꯏ ꯐꯣꯟ ꯇꯧꯔꯛꯄꯩꯅꯤꯀꯣ ꯑꯗꯒꯤ ꯂꯥꯏꯞ ꯆꯥꯠ ꯑꯃ ꯇꯧꯔꯛꯑꯣꯀꯦ ꯕ꯭ꯔꯣ ꯒꯨꯗ ꯂꯛ ꯊꯕꯛ ꯀꯥꯔꯛꯈꯤꯒꯦ ꯍꯣꯏ ꯀꯥꯊꯣꯛꯎꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯁꯦ ꯑꯣꯐꯤꯁ ꯀꯥꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯗꯤ ꯆꯠꯂꯕꯅꯤꯅ ꯌꯥꯔꯦ ꯑꯗꯒꯤ ꯀꯥꯏꯗꯅꯣ ꯑꯩ ꯍꯥꯏꯁꯤꯅꯦ ꯉꯁꯥꯏ ꯄꯨꯈ꯭ꯔꯤ ꯎꯠꯄꯗꯣ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯅ ꯑꯃꯨꯛ ꯇꯔꯪ ꯆꯠꯂꯨꯔꯦꯕ ꯍꯣꯏ ꯑꯃꯨꯛꯀ ꯎꯠꯂꯛꯀꯦ ꯃꯤ ꯑꯃꯇ ꯉꯥ ꯐꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯦ ꯄꯨꯈ꯭ꯔꯤꯁꯤ ꯂꯩꯇꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯣꯏꯖꯩ ꯃꯌꯥꯝ ꯂꯩꯔꯦ ꯈꯣꯏꯖꯩ ꯐꯖ ꯐꯖꯕ ꯑꯩꯒꯤ ꯈꯣꯏꯖꯩꯁꯤꯅ ꯑꯇꯩ ꯃꯌꯥꯝ ꯈꯔ ꯔꯤꯕꯔ ꯃꯣꯟꯁꯇꯥꯔ ꯈꯣꯏꯖꯩ ꯑꯐꯕ ꯁꯤꯅꯤ ꯉꯥꯅ ꯆꯤꯡꯉꯛꯄ ꯉꯥꯏꯔꯤ ꯁꯤꯅꯤ ꯁꯤꯗꯤ ꯆꯥꯎꯋꯦ ꯈꯨꯆꯥꯎ ꯑꯃꯅꯤ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯃꯅꯤ ꯅꯦꯠ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯃꯅꯤ ꯃꯤꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯠꯄꯨꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯣꯏ ꯆꯣꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯗꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯑꯣꯏꯗꯣꯏꯅꯤ ꯃꯤ 250ꯅꯦꯕ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯍꯥꯎ
ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯈꯞꯇ ꯈꯞꯐꯜꯂꯛꯑꯣꯅꯦ ꯍꯥꯏꯒꯠꯄꯤꯒꯦꯅꯦ ꯍꯣꯏ ꯍꯣꯏ ꯑꯥꯎ ꯅꯦꯠ ꯈꯔꯗꯤ ꯆꯞꯄꯦ ꯑꯩꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇꯣ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯖꯕꯅꯦꯕ ꯅꯦꯠ ꯆꯞꯄꯦ ꯌꯥꯗꯦ ꯑꯥꯎ ꯅꯦꯠ ꯆꯞ ꯂꯩꯔꯝꯃꯦ ꯁꯣ ꯌꯣꯔ ꯐꯤꯁꯤꯡ ꯐꯨꯗ ꯑꯣ ꯉꯥ ꯃꯆꯤꯟꯖꯥꯛ ꯎꯠꯂꯛꯀꯦ ꯎꯠꯂꯛꯀꯦ ꯗꯤꯃꯥꯄꯨꯔꯗꯅꯦ ꯅꯤꯀꯦꯁ ꯑꯩꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯆꯨꯝꯅꯒꯤ ꯈꯣꯏꯗꯨꯗ ꯄꯣꯞ ꯑꯞ ꯑꯃ ꯍꯥꯞꯄꯦ ꯇꯥꯎꯈꯠꯄꯤ ꯑꯃ ꯃꯇꯣꯟ ꯈꯣꯏ 3 ꯂꯣꯡꯕ ꯑꯗꯒꯤ ꯍꯦꯟꯅ ꯂꯣꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯇꯣꯟꯗꯨꯗꯩꯗ ꯄꯣꯞ ꯑꯞꯅ ꯏꯁꯤꯡꯗ ꯇꯥꯔꯀꯥꯟꯗꯩꯗ ꯇꯥꯎꯈꯠꯂ ꯂꯩꯅꯕ ꯃꯆꯤꯟꯖꯥꯛ ꯈꯣꯏꯗ ꯗꯥꯏꯔꯦꯛ ꯂꯦꯡꯗꯕꯤ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯍꯣꯔꯦꯟ ꯂꯧꯈꯠꯂꯀꯥꯟꯗ ꯎꯠꯂꯛꯀꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯆꯤꯟꯖꯥꯛꯁꯦ ꯑꯗꯨ ꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯐꯪꯕ ꯅꯝꯕꯔ 2ꯅꯦꯕ ꯁꯤ ꯌꯦꯜꯂꯣꯁꯤ ꯅꯝꯕꯔ 2 ꯀꯧꯋꯦꯕꯁꯦ ꯁꯤ ꯅꯝꯕꯔ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯏꯠ ꯐꯤꯁ ꯇꯦꯀꯜ ꯍꯥꯏꯗꯣ ꯁꯣꯇꯥꯕꯤꯝ ꯍꯥꯏꯗꯣ ꯑꯗꯣ ꯁꯤ ꯁꯣꯇꯥꯕꯤꯝ ꯇꯧꯔꯦ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛꯇꯤ ꯑꯩꯉꯣꯟꯗꯁꯨ ꯃꯣꯏꯗꯤ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯦꯡꯀꯨꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝꯕ ꯈꯔ ꯇꯧꯔꯒ ꯃꯤꯌꯣꯝ ꯑꯃ ꯂꯪꯉꯤꯕꯅꯦ ꯑꯩꯈꯣꯏꯗꯤ ꯆꯦꯡꯀꯨꯞ ꯌꯧꯔꯦ ꯑꯗꯒꯤ ꯉꯥꯒꯤ ꯃꯔꯨꯗꯣ ꯑꯩꯅ ꯍꯥꯞꯆꯤꯟꯕꯅꯦ ꯁꯤ ꯑꯇꯥꯎꯕꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯉꯥ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯗꯤꯗꯣ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯈꯤꯅꯕꯅꯦ ꯑꯗꯣ ꯁꯤ ꯈꯛꯇꯅꯦ ꯑꯗꯩ ꯏꯃꯥꯟꯅꯕꯅ ꯀꯩꯅꯣ ꯂꯧꯕ ꯍꯥꯏꯕꯅꯦ ꯋꯥꯇꯤꯟ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯇꯤꯟ ꯑꯃ ꯂꯩ ꯉꯥꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯗ ꯂꯩꯕ ꯇꯤꯟꯗꯣ ꯑꯉꯧꯕꯗꯣ ꯑꯗꯣ ꯋꯥꯇꯤꯟꯁꯨ ꯈꯔ ꯄꯨꯈꯣ ꯂꯧꯒꯣꯅ ꯍꯥꯏꯔꯛꯄꯅꯦ ꯍꯧꯖꯤꯛ ꯄꯨꯅꯔꯛꯄꯕꯨꯗꯤ ꯌꯥꯎꯋꯦ ꯍꯣꯔꯦꯟ ꯉꯥ ꯐꯥꯔꯛꯇ꯭ꯔꯗꯤ ꯃꯣꯏꯗꯤ ꯂꯧꯔꯗꯣꯏꯅꯤꯀꯣ ꯀꯩꯁꯨ ꯆꯠꯄ ꯌꯥꯕ ꯖꯒꯥꯅꯤꯅ ꯑꯗꯣ ꯑꯩꯅ ꯋꯥꯇꯤꯟ ꯌꯥꯎꯗꯕꯤꯗ ꯍꯥꯟꯅ ꯌꯦꯡꯉꯒꯦꯅ ꯌꯦꯡꯕꯅꯦ ꯀꯛꯆꯤꯡ ꯃꯔꯨꯝꯒ ꯌꯥꯎꯋꯤ ꯀꯛꯆꯤꯡ ꯃꯔꯨꯝꯒ ꯌꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯛꯆꯤꯡ ꯃꯔꯨꯝ ꯉꯥꯏꯍꯥꯛ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕꯅꯦ ꯊꯥꯏꯁꯤ ꯄ꯭ꯂꯦꯟꯅꯦꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯊꯥꯕꯁꯤ ꯀꯦꯝ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯊꯪꯗꯩꯗꯤ ꯍꯦꯚꯤ ꯇꯧꯔꯛꯑꯦ ꯃꯆꯤꯟꯖꯥꯛ ꯑꯇꯩ ꯃꯆꯤꯟꯖꯥꯛ ꯑꯇꯩ ꯑꯦꯛꯁꯇ꯭ꯔꯥ ꯃꯌꯥꯝ ꯇꯧꯔꯤꯍꯦ ꯅꯨꯡꯁꯤꯕꯤ ꯑꯗꯨ ꯇꯧꯕꯤ ꯊꯨꯝꯕꯤ ꯌꯨꯕꯤꯒ ꯃꯣꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯊꯨꯝꯕꯁꯦ ꯑꯩ ꯕꯨꯖꯤꯌꯥ ꯕꯨꯅꯤꯌꯥꯒꯁꯦ ꯄꯨꯔꯥ ꯍꯥꯞꯆꯟꯕꯤꯅꯦ ꯃꯣꯏꯗꯤ ꯈꯣꯏ ꯈꯨꯆꯣꯞꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯕꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯂꯝꯗ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯏꯁꯇꯥꯏꯜꯗ ꯆꯣꯞꯅꯕ ꯍꯣꯠꯅ ꯇꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯄꯣꯛꯄꯗꯤ ꯃꯣꯏ ꯑꯃꯨꯛ ꯁꯤꯅꯤꯕ ꯃꯣꯏ ꯑꯃꯨꯛ ꯐꯥ ꯉꯝꯃꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅꯦ ꯃꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯃꯣꯏꯔꯣꯝꯗꯗꯤ ꯃꯣꯏ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒꯤ ꯉꯥꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤ ꯉꯥꯁꯤꯡꯒꯤꯁꯨ ꯃꯣꯏꯅ ꯑꯄꯥꯝꯕ ꯃꯆꯤꯟꯖꯥꯛꯇꯣ ꯑꯗꯨꯝ ꯇꯣꯏꯅ ꯄꯤꯖꯔꯕꯅꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯃꯥ ꯔꯥꯖꯥꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯑꯗꯨꯝ ꯈꯣꯏ ꯆꯣꯞꯐꯝꯅꯦꯕ ꯃꯌꯥꯝꯒꯤ ꯄꯤꯛꯅꯤꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯥꯛꯑꯀꯥꯟꯗ ꯁꯪ ꯃꯌꯥꯝ ꯁꯥ ꯊꯝꯃꯦ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯅꯕ ꯈꯣꯏ ꯆꯣꯞꯄ ꯆꯣꯞꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯁꯤꯡ ꯀ꯭ꯂꯕ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇꯦꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯕ ꯑꯌꯣꯛ ꯉꯥ ꯂꯣꯏꯕ ꯀꯥꯡꯕꯨꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔ ꯉꯥꯡꯅꯔꯒ ꯆꯣꯞꯄꯅꯤ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯐꯤꯁꯤꯡ ꯀ꯭ꯂꯕ ꯂꯩꯌꯦꯕ ꯐꯤꯁꯤꯡ ꯀ꯭ꯂꯕ ꯍꯥꯏꯁꯤꯗꯩꯗ ꯑꯩꯈꯣꯏ ꯆꯠꯂꯀꯥꯟꯗ ꯁꯟꯗꯦꯒꯨꯝꯕꯗ ꯐꯦꯃꯤꯂꯤ ꯑꯣꯏꯒꯦꯔꯥ ꯏꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅ ꯈꯣꯏꯖꯩ ꯑꯃꯃꯝ ꯇꯧꯔꯒ ꯆꯥꯟꯅꯔꯨꯔꯒ ꯉꯥ ꯐꯥꯗ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯄꯤꯔꯒ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯗꯦ ꯏꯝꯐꯥꯜꯗꯗꯤ ꯐꯥꯔꯝꯗ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯅꯩꯗꯅ ꯑꯗꯨ ꯂꯩꯇꯦ ꯄꯤꯛꯅꯤꯛ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯧꯗꯦ ꯀꯣ ꯂꯨꯄꯥ ꯑꯦꯟꯇ꯭ꯔꯤ ꯀꯌꯥꯃꯨꯛ ꯐꯪꯒꯗꯕꯅꯣ ꯈꯪꯗꯦ ꯂꯨꯄꯥ 500ꯃꯨꯛꯇꯪ ꯄꯤꯔꯒ ꯍꯦꯛꯇ ꯅꯣꯡꯃ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯈꯣꯏ ꯆꯣꯞꯄꯁꯤꯡꯁꯦ ꯌꯥꯝ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯅ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯄꯥꯏꯔꯒ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯑꯗꯩ ꯃꯣꯏꯗ ꯉꯥ ꯐꯥꯗ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯔꯁ ꯀꯝꯄꯤꯇꯤꯁꯟꯅꯤꯅ ꯃꯣꯏ ꯉꯥꯕꯨꯗꯤ ꯐꯥꯅꯤꯡꯅꯤꯀꯣ ꯄ꯭ꯔꯥꯏꯖ ꯅꯨꯡ ꯊꯝꯃꯛꯄꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒ ꯐꯥꯁ ꯇꯥꯏꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨ ꯐꯥꯁ ꯇꯥꯅꯤꯡꯉꯤ ꯉꯥꯛꯇꯅꯦ ꯂꯣꯏ ꯇꯥꯅꯤꯡꯉꯛꯀꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯔꯣꯝꯗ ꯇꯧꯅꯕꯤ ꯑꯃ ꯂꯩꯗꯅ ꯃꯤꯒꯤ ꯐꯥꯝ ꯑꯝꯗ ꯑꯩꯅ ꯈꯣꯏ ꯃꯦꯂꯥ ꯆꯠꯂꯤꯅꯦ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯆꯥꯎꯅ ꯈꯥꯏꯔꯀꯥꯟꯗ ꯆꯥꯎꯅ ꯈꯥꯏꯔꯕꯅꯤꯅ ꯉꯥꯗꯨꯁꯨ ꯑꯗꯨꯒꯤ ꯐꯥꯗ ꯌꯥꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯗꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯏꯗꯤ ꯈꯣꯏ ꯆꯣꯞꯄ ꯍꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯈꯣꯏ ꯆꯣꯞꯄꯦ ꯑꯗꯨꯒ
ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤꯗ ꯑꯩꯅ ꯃꯌꯥꯝ ꯂꯩꯔꯅꯤ ꯑꯣꯏꯗꯦꯕ ꯌꯥꯗꯦ ꯀꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯅꯥꯟꯅ ꯐꯝꯃ ꯑꯩ ꯍꯣꯔꯦꯟ ꯔꯥꯎꯟ ꯆꯠꯂꯛꯀꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯉꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯒ꯭ꯔꯨꯞ ꯂꯩꯔꯝꯕꯗꯣ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯥꯛꯑꯦ so he's from the offer I already introduced नहीं किया नहीं किया तो this is my bro hi I'm going live in YouTube yes so he just gave me this power of the action and he just offered me this drink thank you very much bro all right okay thank you ado power thâu the action tàu đấy ai bro ai thằng nào chứ nó adu ne pura job lai pura hinsa sidadi amdadi na khenai ba moi di pura competition jam serious oin lowe ba adu kai wari makha tar kene khoi sung wari sana jai ju nga pha ba ngai boina ko food utkre gaisin yorani muramani khalli adagi kay lam nano bro si pa good morning deep all the best thank you heroji wainam thank you bro adagi ning thogjam taiman bro live adum tharo o yeng tharage fajana hoi tharake ai je mi nga dang pha ba ngai ne adai dai chenjal adam hekta pai ge adagi nangi lepta lei do yakhom natro nate yakhom mar mane tu yakhom nate hello hoi gi dimapur gi ai gi brother ma ai ga thangna lei sakti akoi le mana ne duna ne noi confuse ka niu moi ju moi maron polo lon jale onda ai di moi sai mi an man ba do koi sakche adu na ko ai ngon de je moi maron polo le ai na khang de har kan ne moi atopa english na to hindi da sanai na to moi maron ai to lon jala ka ni ba ai di moi sai mi an ma le koi je sakche kaise lamna na ti na ko adu na koi je yamna moi ga rasi ya mana gar jan adagi ai ka bro kyam wali ge hogadaba hore nga phadi phadabo ni hore khanga masing ha ado nga phadi khoi thabdi hore haba nga phadi hodri kam da singnaraktri horen nungsa sara pha pujai sing yam lui ko ningdem boki dong choraga adagi romio ko pa yam chapida ahoi chappa ai ngasai mi na phone tokla di ai je phone dagi internet to torga live tong mi na phone tokla di ta chappe ba mi na phone tora di ta chappi aduduna ai phone yari kakthalamne adu wokta adune bro net am nungaitre all the best the kai lamdai no nga pha bro si dimapur ne hujik pau gi nga pha de da adune ai ju ai video mate menge bro adagi ning tokja taiman bro live adun tharo o yeng tharage phajana hoi tharage ai ne se jio ne ko ado how sondro sondam thure akhoi kanguro akhoi manipur ma sam phagre ab tu ada koi puri phagre san tu sondam mo phagre tu so ai je graka lo how YouTube the story okay oh yare tam ke tu phone to khala de chapak ka ne khama ya de khama ti tu nang memrom je ka marom biroine se panjang pa sang pulang ta sang di ai ke khau ju si ha na do tur padhap ke ro tongan nomor moi lenge hera ba le to now ba from alom ari pon we have ma de cha kolam lai passport ke oh YouTube to
ꯑꯁ ꯑꯃꯁꯨ ꯄꯥꯅ ꯃꯥꯜꯂꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯆꯤꯟꯖꯥꯛ ꯑꯇꯣꯞꯄꯗ ꯍꯥꯞꯆꯜꯂꯒꯦ ꯑꯩꯁꯨ ꯆꯦꯡꯀꯨꯞ ꯑꯇꯣꯞꯄꯗ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯅ ꯐ꯭ꯔꯦꯁ ꯑꯗꯨꯗꯤ ꯁꯤ ꯆꯦꯡꯀꯨꯞ ꯑꯇꯣꯞꯄꯗ ꯍꯥꯞꯆꯜꯂꯗꯕ ꯑꯩꯁꯨ ꯐꯣꯟꯁꯦ ꯑꯁ ꯁꯤꯒꯤꯁꯦ ꯐꯤꯠꯀ ꯂꯤꯊꯈ꯭ꯔꯦ ꯇꯣꯛꯑꯦꯅꯦ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯄꯥꯛꯄ ꯉꯝꯒꯗꯕꯅꯦ ꯀꯩ ꯑꯣꯏꯅ ꯍꯥꯡꯉꯤꯅꯣ ꯀꯩ ꯑꯣꯏꯅ ꯍꯥꯡꯒꯦꯕ ꯅꯪꯒꯤꯗꯣ ꯐꯤꯁ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣ ꯒꯣ ꯐꯤꯁ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔ ꯁꯤ ꯄꯨꯝꯃꯒ ꯄꯨꯝꯗꯦ ꯁꯤ ꯍꯥꯞꯆꯜꯂꯗꯕꯅꯤ ꯂꯩꯁꯤ ꯑꯩ ꯈꯣꯡꯎꯞꯇꯣꯞꯁꯤꯗ ꯁꯤꯗ ꯆꯪꯉꯅꯦꯕ ꯑꯩ ꯁꯥꯎꯔꯦ ꯃꯔꯨꯝ ꯅꯍꯥꯟ ꯅꯣꯡ ꯆꯨꯞꯄꯩꯁꯨ ꯀꯩꯅꯣ ꯂꯣꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟꯖꯥꯛ ꯌꯣꯝꯁꯤꯜꯂꯅꯤ Thank you Sanjit thank you ꯀꯛꯆꯤꯡ ꯑꯃꯨꯛ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯃꯤ ꯑꯃ ꯐꯥꯔꯦ ꯑꯗꯨꯒ ꯑꯩ ꯐꯛꯀꯨꯝꯕ ꯑꯃ ꯄꯨꯔꯛꯒꯗꯕꯅꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯜꯂꯒꯦꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯁꯨ ꯇꯧꯔꯛꯀꯦ ꯂꯥꯏꯐꯁꯦ ꯉꯥ ꯐꯥꯅꯔꯀꯥꯟꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯅꯤꯡꯕꯁꯨ ꯂꯩ ꯉꯁꯤꯁꯦ ꯊꯥꯡꯖꯅꯤꯅ ꯁꯨꯇꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯇꯧꯕꯤꯔꯨꯔꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯁꯨ ꯉꯥ ꯐꯥꯔꯝꯃꯒꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯌꯦꯡ ꯊꯥꯒꯠꯂꯛꯑꯒꯦ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯂꯥꯏꯐ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯁꯦꯝꯃꯒ ꯂꯥꯛꯄꯒꯤꯒ ꯂꯣꯏꯅ ꯑꯩꯅꯀꯣ ꯑꯩꯈꯣꯏ ꯃꯤ ꯀꯌꯥꯝ ꯂꯥꯛꯄ ꯈꯣꯠꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯔꯦꯟ ꯐꯖꯅ ꯁꯦꯝꯃꯒꯦ ꯅꯨꯡꯗꯥꯡꯒꯤ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯥꯔꯒꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐ ꯌꯥꯕꯗꯤ ꯃꯤꯅꯤꯠ 50ꯃꯨꯛꯇꯤ ꯁꯨꯔꯦꯕ ꯑꯗꯨ ꯃꯔꯛ ꯌꯥꯝ ꯆꯞꯄꯦꯕ ꯐꯣꯟꯁꯦ ꯑꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯀꯩꯀꯥ ꯂꯩꯗꯅ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯥꯛꯇꯅꯤ ꯐꯣꯟ ꯄꯥꯛꯇꯧꯗ ꯇꯧꯔꯛꯄꯅꯤꯅ ꯉꯥ ꯐꯥꯕ ꯃꯣꯏꯅ ꯍꯪꯉꯛꯏꯗꯨꯗꯤ ꯈꯪꯅꯤꯡꯗꯅ ꯅꯨꯡꯁꯤꯗꯅ ꯍꯪꯉꯤꯅꯦꯕ ꯑꯩꯅ ꯂꯥꯏꯐ ꯊꯥꯒꯅꯤ ꯂꯥꯏꯐꯇꯣ ꯋꯥꯅꯦ ꯐꯣꯟ ꯑꯩꯒꯤ ꯖꯤꯑꯣꯗ ꯖꯤꯑꯣ ꯑꯗꯣ ꯈꯤꯇꯪ ꯆꯥꯏ ꯈꯔ ꯔꯤꯒꯨꯂꯔ ꯑꯣꯏꯗ ꯌꯥꯗꯦꯕ ꯅꯦꯠꯋꯥꯛꯁꯦ ꯑꯗꯣ ꯔꯤꯒꯨꯂꯔ ꯐꯪꯉꯒꯁꯨ ꯔꯤꯒꯨꯂꯔ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯞꯄ ꯍꯥꯏꯗꯤ ꯑꯝꯇ ꯄꯥꯏꯁꯟꯒꯦ ꯃꯥꯏ ꯗ꯭ꯔꯣꯟ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯛꯏꯅꯦ ꯑꯩ